government the yauri ba mi khara tuna khanba makhoi tuna khanba to khakla tawni ha basu adu sum de dana ko society is the concern me amam khak lei di ba ko society si loina ma kyu ba comprehensive ba keno amane ba koi khunai amane ba ko ana sirishira leimin nari ba singsi ge marakta karam ba mi sing yaw ba hai kanda koi ki maru waina senior citizen sing yaw ba senior citizen sing experience phajal lei ra ngak tani dana academician sing yaw ba aduga khoi legal kano expert sing yawba civil society organization gi representative sing leader sing yawba aduga khoi religious leader sing yawba cultural activist sing yawba celebrity sing dagi su representative yawba shumaina toba apunba khoi consultative group ama lengak sina khoi kano toba yayebo form to bi yayebo masina regular waiba meeting phama ba matungda meeting phama ga ma khana nei na matungna ma session myam se mai magi to kan ba session myam se puthoga phajana nei na min na matungda mari purakpa outcome do madu government ta advice to kan government na madu yamna phajana khandraga government masagi suiba assembly gi waiba akoi house committee ma sem ya ba akoi restoration of peace and the ethnical harmony se si ga mari leina ba hiramda maduna yamna phajana madu gi expert sing do piakba adu consultative group to pirakwa opinion se khana nei na matungda government ta pikhalak pa advice to madu ge matugina government na thabak paikhat piba taragadi madu government sina thakadaba khongthang to kitang effective oiba adu fruitful oiba aduga kana ningai oiba adu khongthang oiba ya bagi session to jage aduga mase sida koi gi hojik lei ba sidi pura akoi gi lawless oiba situation je kam to hok ba leitri ba masi gi example lam tang haijaki ko ngarang nahani kui ringi mamangda akoi litanda akoi ban tawidna litanda ban tawa matam sida akoi kano miyam makha akoi litanda nate manipur pura ban tawibra madal litanda maruwaina akoi gari driver miyam makha purakpa te commodities miyam purakpa dum driver miyam makha stranded oraga hokiba that 17 March 2026 shwai gi matam sida layabako ada khoi gi idul fitr gi festival se lakpanina aduda driver sing stranded oraga laibatu te yaure ba driver kuntha ga ni thoi yaure ba do hairi ba driver sing se masi gari sing du driver sing du ki problem du yenga kanda gari sing du thaduk pi u haina adumba khoi ban tawriba adugumba mioi sing du da khoi informant oina khoi lup sing gi maike diga khoi haiyeba ko madu thaduk madu su mo khoi chapchana khoi pohom pirakti adu makha tarakpada khoi oc litan da pau phaweba oc litan sina khumak pase ma karimta adui matang da tawba ngamde ma karim pho adui matang da tawba ngamde haya adu fare adu di gari sing du thadorapa ngamdragadi gari sing du thamhauro akoi mi sing du di idul fitr gi festival do yaujannabagi dabakta mi sing du di thadopiro yes haye ko adu zuma namuka osijina harise mi sing du thadokhragadi gari du da amanga ta thoba taragadi madu risk bana pu ngamoy hani osiduna ade kamai to goda bahara government ta high view ne chief minister high view home minister high view ne mathak tagi order la aloi ne ma haise what kind of society is this what kind of law and order is this what kind of law and order mechanism is this OCC lengak sigi part man ta brava police station le sing se establishment gi part ta brava mathau ta ba taragadi ma SP da pau phau na ba yai man tau godab thawak ne ba kamai tau sige sir le riba myo sing si kamai tau sige ma issue si ha ma SP de advice lo godab SP da ma gi level de gi mana sab chaba kano people ngam dra su direction people ngam dra su mai ta ba thak tang ba superior authority de gi mana advice lo ja ba yai ta na adu ga tau godab thawak tu OC ru ai khoi da chief minister chalo OC home minister chalo hai wa sumaina sesumba situation da leire ana sejira koina haining bodi akoi gi miyam jina mass people china akoi gi Delhi da tangaga Delhi gi administration Delhi gi yaka matungina akoi gi political gi kano se akoi seja dance gi akoi gi culture ama political culture ama akoi gi sel leire se sigi system je somewhat sigi akoi gi political mindset se masiam fazana akoi significantly change tawdradine akoi
थोइदोकपा हुजिक लेरिबा फिबम सिदगी ये थंगबा लेंबानदा पुबा खरा वारे ओइ थंगबदा ngak sinjira oida puba ware amu kokta ngak thangajira kokta tamba ware namda ngak posira habagi adi film da dum oigadra state as a whole akoi leminaiba kalup mayam ethnic communities mayam che masi akoi harmoniously peacefully aduga akoi chakot thangi oiba yamna advanced mindset ka loina na akoi yamna fajana human behavior da human civilization ye adugumba chapsa bo han thokal loina na hingminna bagi that kind of social environment na pa khunai lon nama koi lamdam jira purakna na ba hona ba matamda akoi leiriba haujau ji leiriba political system che akoi khemchan na bo pai bo isano natraga xyz na bo pai bo isano amano pai bo isano system ji khara change to trip hobodi mindset che change to trip hobodi akoi political scenario se change to trip hobodi mase adum leigadra haibasi gi wakhalon chu phawi sigi mayam se change to dawi ya te haiba tangai phadaba wakhalon chi da koi mayam masi wakhal thamba taragadi akoi tangai phadara akoi handak akoi USA daga akoi Trump lan lauthuaga lan pangtau tawi tana ko akoi Venezuela gi migi ning tambal leipa amagi sovereign country amagi president heta phar purakwa aragi Iran de ka lan tausan bi ngamathang Cuba thani ga haijal lakpi aragi hauki matam khana de America pangtau tore dra mayam ma ko pichivali pak mayam am na loi tong le re na sigi mayam sida American people jing mega protest hairaga akoi mafam yang khai muktaga mi million nipan mukka tillaga rally hekta sakhale mi gidi politically kam conscious way from ne Trump na tawri se Trumpian magi kano se authoritarian adumba dictatorship ki waiba adumba that kind of governance se akoi American singi future waiba yaroi mi lamda lan pangtau tosan be yaroi tu to yaroi kam civilized way kraba du mai mindset tu shumaina akoi manipuri as a whole akoi kuki ne hingwe yaroi ada akoi naga ne hingwe yaroi akoi maite ne hingwe yaroi akoi pangal ne hingwe yaroi Manipur as a whole sira leminari ba kalu phurup mayam se akoi collectively akoi cooperatively akoi hingmina da yaroi madugi waiba kanglo namada akoi political gi waiba kanglo namda akoi chatmina da yaroi haiba sesida akoi mass people sigi across the community line across the ethnic line akoi mayam gi waiba mass uprising ama akoi sagat pa mathau tai madugi mayonda akoi political gi waiba political leadership gi waiba mayon nama akoi state sita purakna na ba akoi miyam gi maraktagi akoi madugi landam lak tikeuza separate administration gi demand si Surachanpur da amasung akoi gi kuki zone na dominate toroga tabe hill gi area sing da makoi gi pura central akoi gi political issues ai tare masida fajana focus toroga moi hujik su handari moi separate administration che masida makoi gi leng da stand che lairi adana highway politics su masigi marakida akoi gi power strategy ama oina masi mukhina sanara kali sang pe sanara lakwe se handak na su hena mayek sing bagi pot chima immerse ro kwese ma koin uba fangi aduna separate administration aduga highway si control tawba ani se khogi seasonal pa khogi tuna jatmina rak pe pot chima koin uba fangi aduna masela iba mayam si gi wahang si marak se tholakpa akoi thengkhang kaya da miyamna pen da ba sakana pa khal haling ba khongthang kaya ma sarak si bagi sarak ho bagi mayamam laikre aduna Manipur gi political power si hujik taliba separate administration natraga governance demand natraga koi gi hujik highway da control tawriba infrastructure gi control masi siga yamna akoi gi mari leina ba haitari yamna link ko da ko pot ama khak oina hena sumayek sengak pa adung ba mani hin lawba yabra kamai thambi ding user somya akoi gi Manipur sida hujik tawriba sia akoi lawless oiba law si implement phasana tawdaba adum makhal gi environment lama khoi yamna phasana mayek sengna adum ngasi su taraga lei akoi haukiba matam khara haiba tare sahi ahum nearly sahi ahum gombasi akoi gi 2023 ge me ahum dagi lakhiba sigi perat si akoi yamna choba dark age haiba tare for akoi Manipur ge damakta sigi Manipur se jre amna amukta phasana woitriba asuba phom je amukta woitriba unprecedented oiba dugumba akoi violence ki conflict kama koi laikhiba sina maram moira kanda koi law and order si koi state sida pura totally collapse oiba situation nama tam sangna leiruba haitare ado haujik ti matam khara koi president rule gi lengak so koi sahi muksu leirure ade matungda sahi mukki president rule gi lengak sita su akoina prajana koi pamba haitare si akoi maru oina state sida peace and normalcy si phasana restore tawba
aduga rule of law si fazana maintain tawba aduga law enforcing agency sing law enforcement mechanism se yamna strictly fazana organized tawba yamna strictly enforced tawba that kind of social and the political environment taba manipural mayamna lehanba pambane abako sige potsi akoi president rule gi lengak sida lagadi president rule se lagadi madu leigadra ina mu khanba praja se admaina khanba matam leiuba aro president rule se la akan dasu madu poto mu lerak taba adai amuka miyamna president rule dagi asa to se koi chumroi president rule dagi asa to tawningai loroi karimata president rule se masi koi mayak yaudaba mau yaudaba apumba president rule ni masina karimta tawroi haiba sigi wakhalona mu lakpadagi popular government ina mayam si loina chim dagi popular government se mayam na la pamna thukna rakhi bai tare ko homso ever any oining ba leader ma lakshanu akoi state sigi ba popular government ma leira kanda akoi state si amtang phasana norman si da phasana amtang hanjalakna na bagi thabak se masi phasana akoi popular government to leira kanda akoi tawba na tragadi oithu oroi haina miyam se sumaina mu khanarakwa ado sigi tangkak sida mayam na matam sangna popular government se la akanda akoi lamdam sida akoi tangdu leita ba adu ba peaceful oiba environment tama akoi lakadra na khalu hai tare ko ado haujik popular government nama manipur da lae ado popular government se la matungda yamna nungai riba wafam di popular government se masi akoi kari haigani akoi hanglai gi government gumba ma woina tawe bo hujik yeng badako maramdi akoi kanu sina center sina mangak sida thori ji phasana thuraga center sina lengmo haiba mafam du phokta lengba adu yi wangda karimta lengba ngamdaba adumba center sina nahandagi president rule gi matam da su akoi improvement leigadra na leibang namdi center na sana batai ni se akoi miyam na understand tawi ko adigi mamam da akoi gi ma state sida leigriba adugumba kaunuma sel sigi marakta thokriba thoning da thodok si matam jana sop to bang namang badap se center na sigi marak chaisira khabai thabadagi namdaba namdanabagi khabai du thabadagi namkhidabani apse koi gi miyam no se khang ga lakpadeba to haujik so muka laiba popular government se masi so hanglai government dong na tauri ba khoi ni yeng ba da haujik phawba popular government na sema ba matungda tha ma mu phajala bra tha henjala bra si phawba da haujik phawba da magi ministry se council of ministers se phajana leifam thokpa size to the south thoga magi minister singsina pai ga da ba vibhag singsi phajana paihal laga magi vibhag singsi da leiriba akoi loopholes meam matam sangna khoi namdharaga leiraba matam sangna pending da leiraba matam sangna paikhatraba adumba project scheme mayam se masi yamna fazana tentative oiba time bound amagi manungda masi thawak oina fazana collectively government sina collectively khong thangna bagi adumba khong thang du hausik phawbudi akoina uba phangdeba siga loina na state sida leiriba koi law and order ga mari leina ba issue sing hai batare maruaina akoi highway sing da tauriba highway sing da pi ba koi gi aki khang hai tare highway sing da pi ba menam se aduga nakal amaram da kanglup basel gi marakta akoi violence yauba adumba koi thodok wa thok me amama khak misi mina yauba thodok wa thok me amam khak sida government sina koi gi kari haba tare government sina yamna strict koi ba aduga magi tawpham thokpa government amagi tawpham thokpa law and order ga mari leina ba issue thati akoi compromise tawroi haiba adugi sapchabai stand nama da thawak paikhat bagi mawong se akoi na uba phangde bo se phawba masi amna laibak thiba ama amu were eba nongna ko government sida akoi na thamu ba thajaba mayam to laibak thiba tangka ma laeba koi government si lakpaga akoi tongan ba section of people se akoi engage tawna ba ngamdaba ngangna ba ngamdaba tas tawna ba ngamdaba that kind of some certain area kharadadi government sina yamni effectively akoi madugi barricade natraga madugi pal hai tare ko madu khara namghai raga tongan ba section of people singsiga akoi tas tawna bagi ngangna bagi haina bagi engage tawna bagi problem sing si solve tawna bagi lambi romda lakadori bra haina koina thajaba yaba the kind of gesture khara
initiative khara khoi na horok pada sum fil torab bato ado khara matam ji sum khitang amuk sanction lakpa matam she di madu su akhoi gi some certain of section khara da apologetic oiba ado ga yamna akhoi gi kari ha batare akhoi gi akhoi state sida leriba akhoi gi miyam sina highway da lambi chat pase kanglup amadagi akhoi na ni raga haijaraga makhoi gi mercy da makhoi na yabira kan chat to ba yabira na tok to ba adum bagi mong da government sina helpless we ba kan to bung no moi to ba mong gi akhoi gi keno ma situation na environment na ma mu housing ngasi ngarang se no na dumai na urak padaw da tawre bo ada siresida akhoi gi highway dan hakli tan masi gi piraiba aki ekhangi pot sidi anoba nate masi apna matam khara sange ha batare maru aina akhoi gi naga iseli naw singsu highway da akhoi gi naga gi blockade se akhoi economic blockade se sang na to da makhoi so demand me am to da swai hum chathar gi pot matam sahi ticket khar gi mamang digi masi sum hainabi oina sum torga lakba akhoi ure nakala moramda cookie singsu akhoi gi blockade torka na makhoi gi demand tan bigi pot se makhoi su chapchana to bu se akhoi ure adu handak ki thokriba 2023 gi me gi ahum sigi matung dadi highway sing se totally block to khre sigi makha tarak pada haujik phauba hairiba highway sing se hangtok na nabagi chapchana thabak se masi chapchana paikhat pasi akhoi urabra chief minister na budi ki maya lambi da karimata kano leite ki badagi chachada bani haiba ko ki badai chachada bani haiba kukina boiro maitaina boiro lambi se satri se ki badai chatta bani haina pi maduna justify to budi I think madudi chummoyana khali karigino prasada kiri se prasana kiri se karigino prasana kifam thokra kiri se karigino kiri di kai to batai government na adu ki potuda lakadon ki badagi chachada bani haiba sina justify to budi yaroi kiri se karigino adu ki dana ba kari to batai sige pot se government na akhoi thabak oina paikhat ka daba yamna serious oina concern oi ga daba matang do swaidan in lawi and supreme court ki oiba akhoi gi judgment lay subject to correction and confirmation ai mangda legal ki yamna expert oiraba alipumo phambiri ai na loga mari leinaba provision panba itikti na chade adubo being as a bona fide citizen of this land law khangdabati yate law understand tawdabati yate law da khoi chatna daba yate law ke matung in ngangna daba yate aduna akhoi supreme court ki judgment me amama lairi madugi manungda prevention of destruction of public property act 1984 se masigi makhada highway thingiba highway da lambi chalhandriba mising se masi makhoi mathakta chapchana masi apply to go do ni hana supreme court na people lai aduga akogi national human rights commission na su masi human rights violation nen highway da toriba sumba gunman gi thok myam highway the disturb toriba sing nakalam ramda akogi union government na su hanana akoi mangjau na masi gi matang da akogi pikhiba instruction di laibani aduga akogi matamamada Indian Penal Code hainaramba hojikna Bharatiya Nyay Sanhita haina khangnaraba sigi section 126 da wrongful restraint haina ama yawba adu section 127 da wrongful confinement haina ama yawba se highway da kanagomba ethnic community amana natraga some certain of people group of people kharana makhoi gi demand amagi damakta atopa kanglup ki miyam se highway se chathandaba thingjal la thamba natra phajal la thamba se masi akhoi gi penal law ni masi 1 year imprisonment dagi hauraga 5 years phawagi 7 years phawagi imprisonment gi mai tam do magi quantum of crime natraga magi leiriba crime dagi mong matau tui matungina akhoi determine to yai haibana singwa phamsu leiri sigi leiriba law mayam se masi practice to goduneba law si practice to law si apply to goduneba aduga law and order si state sida nak paduneba government sigi mathau si governance side si adu natabraba anu khwaidagi first of all khwaidagi government sina to godaba mage priority si kaino kanda lamdam sida state sida akhoi gi collapse to raba magi legal system collapse over magi law and order system se masi amuhana restore to se machine priority of ham theba sire sire chapchaba ain myam ma yaung leire
Supreme Court ki judgment jau magi lere ari National Human Rights Commission na chingba ki aruga central government ki ma instruction chingwa mamang da tokhiba ki president myam lere sigi mayam siga loina na government state government sina masagi oiba yamna farm oiba yam determinate oiba adugumba decision na lawra kanda highway singche masrisida kana matang disturbance piroi daba that kind of environment nama state government sina han mamakta da thamna na bhotna ka tokneba aduga khoi gi miyam se masigi srisida chathok chasin tawbada essential commodities mayam se puthok pusin tawbada akhoi gi srisida piriba akiba akhoi gi chief minister da akhoi kibadagi ni haibado adu kiri se kidena bagi thabak to government sina madugi thabak srisida han priority oina mai onsan pham thoi haiba wafam se thamjake aduga loina na highway the politics tawraga demand tangani haiba that kind of system se masidi kanglup masel ge marakta provocate tawba kanglup masel ge marakta nungsina ba purukna bagi lambi da disturbance pigadaba akhoi punna hingminna bagi wakhalonda cooperative and the collective existence ta yamna achouba temsin na ba that kind of akhoi kenomani initiative amani masidi yamna civilized oiba wakhalon ga loina na kanglup amatana highway da sugum bagi tamna lai won bagi highway da he hek akoi gi ngacham met kani charap met kani hai bagi yamna akoi ge barbaric oiba yamna phajada ba uncivilized oiba suma makhal gi thawak thong sikche masidi akoi kaw khuding magna suma si wakhal khandaraga si tawroi da bone ba magi demand ai yamna hard oiba mai demand jing yam hard oiba statement pijaroi wafam thamjaroi magi demand leiba singdo magi democratic space sigi manungta magi democratic purview sigi manungta constitutional purview gi manungta to we have a posting the proper forum da niyom chomna demand to bi oba aduga leiribo authority siga niyom chomna wari shana bagi thawak chatha seba madu tongan ma merit and demerit madu gi oibi aba yataba mayam do madu akoi proper forum da fazana khana nainaraga demand to seba pendre sabhaja tra chalu pendre akoi sit in protest of democratic oiba movement to bi oba aduga heta akoi gi makhoina akoi gi kaino leitaba akoi gi stateless oiba makhoina occupied tawraga maning makha tamaga leiba territory ama tawna makhoina hekta ama area se makhoi gi law ma sanaba yaba tawna taluk khuding sing taluk sina mai mapa sida tawning ba tawgani haibagi the kind of system si taw taragadi state si leibagi state si function tawbagi meaning oiri leiri bras madugi ofam dai tham okay thank you so much yam phasabo ofam kugi ozana thambire tathari ba thong mayam se yengu ta ga di akhoi gi state amasung state ki thabak thorom sing ki makoi chi ta seng lai ribra makoi gi thabak thorom mathau sing chi pangtho ibra habiga chobo hang dum lai aduna highway politics si amna it is the only effective way na low bagi type ta akhoi gi way ama khok oina sin rak pa duga any akhoi gi form of protest oina justify tawraga la pe mong da dum highway se thengkhang gu ga sim tai na bi form se lak pa du hena sathi rak present akhoi gi 2023 gi de gi di akhoi chat pa ya da na akhoi gi on and off tawram du loina mak chat pa ya da na hi ni akum phajala bse kanamta akhoi gi chek mong law leng ba ya da na mofam adu gi mong du lai re aduna sikumba nau na ma na pi bagi chaithing sina muk lak pasina akhoi gi democracy da kayam thina kadai phog masina sathina ka halab ge mofam se amuka suna hong da na wahang oina thokpagi tangai phadaba nai ningai pot lai aduna masigumba strategy state the government na fajana address to bungam drisem masi why they fail to address sikari gi na bohang se ma hange aduna instead akhoi gi chief minister na so koi recently thang bi statement pabung su chai pan bi ki koi ki dana chatta bani haiba wa form je sigi response da koi si kamain ofam do bo form dot lai do oza jana tham bi ki ba ki se satri ba ki oza koi gi oza ma kelas tham gre ku ji ki the recent meeting of KZC with chief minister Yumnam Khemchan at Guwahati sigi dot ama ka khai tare connect to do adu do hujik se lai di po se oza lai di power struggle se how do you see maroi na hujik se amu akoi gi kuki masen gi marakta kuki se so kuki masen gi marakta akoi differences of opinion sigi power struggle se kamaina thambini uza haujiki government sina koi ge paikhatli ba koi ge thabak singi matang tu dani haujiki kanona koi Michael na thambi gre wafam sing se sigi pot se sida koi ge appeasement policy waina lakpa adugi pot makai counterproductive work pai yai dei mohota akoi zamana ba equal treatment ama aduga maruaina akoi ge propis hoiba adumba kanglup sing se masiga
ꯑꯩꯈꯣꯏ ꯄꯤꯁ ꯂꯥꯛꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯇꯥꯟꯅꯕ ꯆꯨꯝꯃꯤ ꯍꯥꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯃꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯨꯁꯟ ꯑꯣꯔꯤꯌꯦꯟꯇꯦꯗ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕꯅꯤ ꯍꯥꯏꯗꯅ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏ ꯁꯣꯂꯨꯁꯟꯒꯤꯅꯦ ꯍꯥꯏꯅ ꯊꯥꯡꯖꯜꯂꯨꯕ ꯈꯣꯡꯊꯥꯡꯗꯣ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯑꯇꯣꯞꯄ ꯊꯕꯛ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯀꯥꯎꯟꯇꯔ ꯄ꯭ꯔꯗꯛꯇꯤꯕ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯥꯎꯠꯀꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯨꯛ ꯂꯩ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯊꯥꯡꯖꯜꯂꯨꯔꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯍꯜꯍꯜꯂꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯇꯨꯗ ꯂꯩꯔꯤꯕ ꯔꯤꯌꯦꯂꯤꯇꯤꯁ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯐꯖꯅ ꯑꯦꯛꯖꯥꯃꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯕꯦꯂꯦꯟꯁꯤꯡ ꯑꯣꯏꯕ ꯑꯗꯨꯝꯕ ꯏꯅꯤꯁꯤꯌꯦꯇꯤꯕ ꯑꯃ ꯂꯧꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯅꯤꯡꯕꯗꯤ ꯌꯦꯁ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯂꯝꯕꯤ ꯑꯅꯤꯈꯛꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯃꯁꯤ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕ ꯃꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯂꯣ ꯑꯦꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯄꯥꯏꯈꯠꯀꯗꯕ ꯃꯥꯒꯤ ꯃꯦꯀꯥꯅꯤꯖꯝꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯁꯤꯃꯗꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯁꯥꯟꯅꯧ ꯁꯥꯟꯅꯅꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯀꯦ ꯂꯧꯈꯠꯂꯨ ꯂꯧꯈꯠꯂꯕꯁꯨ ꯇꯉꯥꯏꯐꯗꯅ ꯇꯧꯗ ꯌꯥꯗꯕꯁꯦ ꯂꯣ इन्फोर्समेंट मरी लेनबा मागे मेकानिज्म से मसी गवर्नमेंट ने यामना स्ट्रिक्टली मसीदा प्रायोरिटी एम पिहनिंगेबा अहानब नंबर 1 अदुगा अनीसुबा नंबर 2 अखोगी लमदम सिदा लेरिबा तोंगान बा कांगलुप मयामगे मरक्ता लेरिबा अखोगी एंटी पीस होइबा अदुगा एंटी इंटीग्रिटी होइबा एंटी टेरिटोरियल इंटीग्रिटी होइबा pro separate administration that kind of elements that kind of group masi fazana government ka faminaraga akhoi kainomada akhoi understanding amada akhoi national understanding amada akhoi common understanding amada akhoi myam se punna halat minnaraga punna satminna ba yanana ba mari lenaba sigi kosida government na akhoi लेरिबा सिगी हौजौजिकी लेरिबा इथनिक डायलेमनास मयाम से मसिगी रूट कोज से करीदगी नो मसिगी प्रॉब्लम से करीदगी थोरपनो मसिगी हौरफम करीनो दुगा मसि कमाइना तोरगा सोल्यूशन तोगदबनो हाइबसे सिगी मतांग द वा तानननब वा तान गवर्नमेंट ना खनमम खैदुता अदुतना तोगरी गवर्नमेंट द यावरिबा मी खरदुना खनबा मखैदुना खनबदु खक्ला तौनी हाइबसु अदु सोमदेदना को सोसाइटी सिदा कंसर्न मयाम खक लेरियबको सोसाइटी से लोनम की कंप्रेहेंसिव कनो अखोगी खुनाई को सिरीसीद लेमिनरीबसिंगी मरक्ता करम करम मयोइसिंग याउबा हाइ कांदा अखोगी मरुवैना सीनियर सिटीजन याउबा सीनियर सिटीजन एक्सपीरियंस फजन लेरब ngaktanidana एकाडमिशियन सिंग याउबा अदुगा अखोगी लीगल कनो एक्सपर्ट सिंग याउबा सिविल सोसाइटी ऑर्गेनाइजेशन की रिप्रेजेंटेटिव सिंग लीडर सिंग याउबा अदुगा अखोगी रिलीजियस लीडर सिंग याउबा कल्चरल एक्टिविस्ट सिंग याउबा सेलिब्रिटी सिंग दगी सु रिप्रेजेंटेटिव याउबा सुमाइना तौबा अपुनबा अखोगी कंसल्टेटिव ग्रुप अमा लेंगाक्सिना अखोई कनो तौबा यायबको फॉर्म तौबिबा यायबो मसिना रेगुलर होइबा मीटिंग फमबा मतुंगदा मीटिंग फमगा मद खाना नैनर मतुंग मा सेशन म्याम से माइ मागी तोगान तोगान सेशन म्याम से पुथोगा फजना नैनमिनर मतुंगदा मदुगी पुरकपा आउटकम दो मदु गवर्नमेंट ता एडवाइस तो कान गवर्नमेंट ना मदु यामना फजना खनरगा गवर्नमेंट मसागी सुइबा असेंबली की होइबा अखोई हाउस कमिटी म सेम यायबा अखोई रेस्टोरेशन ऑफ पीस एंड द इथनिकल हार्मोनी से सिसिगा मरी लेना बहिरमदा मदुना यामना फजना मदुगी एक्सपर्ट सिंग दु पिरकबा कंसल्टेटिव ग्रुप पिरकपा ओपिनियन से खाना नैनर मतुंगदा गवर्नमेंट ता पिखलकपा एडवाइस तो मदुगी मदुगिना गवर्नमेंट थबक पाइखतपिबा तारगदी मदु गवर्नमेंट से थांगदब खोंथांग तो खितंग इफेक्टिव होइबा अदो फ्रूटफुल होइबा अदुगा काना निंगाई होइबा अदु खोंथांग होइबा याय हाइबगी सेशन तौजगे अदुगा मसेसिदा अखोइगी हौजा हौजिक लेरिबसिदि पुरा अखोइगी लॉलेस होइबा सिचुएशन से कैम तो अहोगबा लेत्रिएबा मसिगी एग्जांपल अमतंग हाइजगेको ngarang nahan ikui kui dringi mamangda akhoi litanda akhoi ban tawidana litanda ban tawa matam sida akhoi kaino miyam amakha akhoi litanda nate manipur purabak ban tawibra madal litanda maruaina akhoi gari driver miyam amakha
Purakpa, Tete, commodities, Miamum Purakpa, Duma driver, Miamum, stranded, Waraga Hokiba, that 17 March 2026, Shwai, Matamsi, the Layabako. The Akoigi, Idul Fitargi festival, Silakpanina, to that driver sing stranded, Waraga labor to the Yaw driver Kuntagani to Yaw the high river driver sing share, Masi, Gari sing do, driver sing do keep problem do Yangakanda. Gari sing do Taduk Pio, Haina, Adumba, Kui Pantoriba, Dugumba, Mu sing do da Kui, informant when I or loop singing my Kadia Kui, high evoco, Mother Tadu, Modusumokoi, Sapsana, Kui Pocom, Pirakti, Adu Makatarakoda, Akui, Oshi Litan the Pau, however. Oshi Litan in a Kumakpase, Makarimta, Adu Matanga Tobungam de, Makarimpo, do you Matanga Tobungam de higher. At the far other day, Garising to Tador upon Namdragati, Garising to Tamhoro, Away missing to the Idul Fitargi festival, Yaujan Nabakita, missing to the Tadopiro. Yes. Higher go. Aduzumana Muka, or Sisina Harris, missing to Tadokrakati, Gari to the Amangata, Tobataragati, Madu Rixmana Pungamoyani, or Situna. I recommend the weather government high view in the chief minister high view, home minister high view in it. But have the order like a low in my say. What kind of society is this? What kind of law and order is this? What kind of law and order mechanism is this? OCC Lengaxi part of Manatabrava. Police station establishment part of Tabrava. Matau Tabataragati, my SP, the Pauponabia, Manta, what of Tawak never. Kamain Toshige, Sileriba, musing, she Kamain Toshige, my issues. I am by yesterday by slogan of yesterday, Magi level, the key, Manas of Savak and people on Dragasu, the accent people on Dragasu, might have attacked superior authority, the Gimana, by Sloja Yatana. I do the what of Tabuto, or she, I quit the Siblista Salosi, homies, Salo, I was when. Super situation the later, and a sage like when hiding with the Akwiki Miam China, mass people China, Akwiki Dili the Tangaga, Dili administration, Dili Yaka Matungina, Akwiki political Kanose, Akwiki dance, Akwiki culture of political culture, Akwiki ladies. Sigi systems is somewhat Sigi Akwiki political mindset, Messian Fazana, Akwiki significantly changed the Udradine. Akwai Thidokpa, Hosik Lady of Fibum Sidaki, yet Tangle and Banda Puba Karaware, wait and Wadan Haksinjira, wait the Puba Ware, Koktan Hak Tangazira, Kokta Tambaware, Namdan Hak Posira Havagi, Adi film that Moigara. State as a whole, Akwai Lemineva Kalup Mayam, ethnic communities Mayam Chemasi, Akwai harmoniously, peacefully. Aduga Koi Sakotangi, we buy an advanced by set Galoina Nakoyam, Fazana, human behavior, the human civilization, Yadugum but Sapsawan to Kaloina, Hingwin never get that kind of social environment. Kunai Lonama, Quilam Namjira Purana, Wanaba Mutamda, Akoy Leriba, Hausi Leriba political systems. Okay, Kemchan Nabu Pai Boyson. Natraga XYZ Nabu Pai Boyson, Amano Pai Boyson systems, you correct change doctrine poverty. Mindsets is change doctrine poverty. Akoy political scenarios is change doctrine poverty. Masi Adum Legatra Hibasiki, Wakalon so Powy, Sigi Mayam change doctrine. They have a tangai for the Wakalon Chidakoi Mayam, Masi Wakal Tamba Taragati. Akoy Tangai Fadana. Akoy Handa Akoy USA, the Gakoy Tramna Lan Lautuoga Lan Panto Itanako. Akoy Venezuela, Migi, Ning Tambalepa, Magi sovereign country, Magi president at the Par Purapa, Iran de Lantoshan B, Namatan Cuba, Taniga Hajalapi, how came a Tom Canada to America, Panto Mayamo, Civil Park Mayam, the one, don't let it. See Mayamsida, American people, mega protest, Haraga, Akoy Mapam Yang Kai Muktaga, million Nipan Mukatilaga, Reli, Sakale, Bigidi, politically conscious way from Neo. Trump Tories, Trumpian, Magi Canosi, authoritarian, Adumba dictatorship, Adumba, that kind of governance, American singing future of Bearo, Miguel Lambda, Lampang Tosan Bearo, to Bearo, Cam civilized way Cravado, my mindset to Shumaina, Manipuri as a whole. Akoi Kuki in Hingwearoi, Akoi Naga in Hingwearoi, Mate in Hingwearoi, Pangal in Hingwearoi.
Manipur as a whole sila leminari ba kalu puruk myam se akoi collectively akoi cooperatively akoi hingmina da yaroi madugi wai ba kalu namada akoi political gi wai ba kalu namada akoi satmina da yaroi haiba sheshida akoi mass people sigi across the community line across the ethnic line akoi myam gi wai ba mass uprising ama akoi shagat pa mathau tai madugi mayonda akoi political gi wai ba political leadership gi wai ba mayon nama akoi state sita purakna na ba akoi myam gi marak tagi akoi madugi kanglon do akoi phajana prepare to ba mathau tai haujik leriba political system sida akoi na rely to raga sira akoi na thajaba thamaga akoi se sida lakadra haina khanbase ona taina ba initiative haujik so mu urakpagi mami ama akoi laise masi yeng kanda akoi myamna akoi lakadaba near future sida akoi myam gi ba permanently sigumba nungai taba myam se leitana bagi anoba the kind of system ama lakna bagi wakhalon do madudana hena khara hena ai preference pigeoning hi ha ba yam fajan thambi uzana ai aroi baram ki